ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯂꯥꯛꯄꯤꯕꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯔ ꯆꯠꯊꯖꯔꯒꯦ ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯈꯤꯇꯪꯗꯤ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦ ꯑꯩ ꯁ꯭ꯇꯣꯔꯤꯗꯣ ꯍꯤꯠ ꯆꯠꯂꯕꯅꯤ ꯀꯩ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯍꯤꯠꯄꯨꯗꯤ ꯑꯣꯏꯕ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯤꯗ ꯀꯩꯀꯩꯅꯣ ꯁꯦꯝꯗꯣꯛꯇꯣꯏꯗꯣ ꯑꯃ ꯍꯥꯏꯕꯤꯔꯣ ꯕꯦꯠ ꯁꯥꯔꯝꯕꯗꯣ ꯑꯗꯨꯝ ꯍꯦꯔꯣ ꯑꯣꯏꯍꯟꯕꯤꯔꯣ ꯍꯦꯔꯣꯅꯤꯗꯨꯅ ꯍꯦꯔꯣꯅꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯍꯟꯕꯤꯔꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯦꯔꯣꯅꯤ ꯍꯦꯛ ꯀꯨꯝꯍꯟꯕꯤꯔꯣ ꯃꯃꯩꯗꯨꯅ ꯐꯤꯂꯝꯒꯤ ꯃꯀꯣꯛ ꯍꯦꯛ ꯑꯣꯏꯍꯟꯕꯤꯔꯣ ꯐꯤꯂꯝ ꯃꯀꯣꯛꯇꯨꯅ ꯃꯃꯩ ꯍꯦꯛ ꯑꯣꯏꯍꯟꯕꯤꯔꯣ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯌꯥꯝ ꯁꯦꯝꯗꯣꯛꯄ ꯅꯠꯇꯦꯗ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤꯗꯣ ꯃꯨꯟ ꯐꯥꯠꯇꯦ ꯇꯨ ꯍꯥꯏꯕ ꯇꯨ ꯑꯗꯨꯅꯤꯗꯣ ꯍꯥꯐ ꯕꯣꯏꯜ ꯑꯗꯨ ꯍꯟꯗꯛꯇꯤ ꯐꯖꯅ ꯃꯨꯜꯂꯅꯤ ꯑꯁ ꯀꯔꯤꯅꯣꯗ ꯑꯩ ꯁ꯭ꯇꯣꯔꯤꯗꯨ ꯇꯧꯕꯤꯔꯤꯗꯨꯕꯣ ꯑꯩ ꯌꯥꯅꯤꯡꯗꯦꯕ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯈꯔꯁꯨ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯍꯦꯔꯣꯗꯣ ꯏꯒꯂꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯏꯒꯂꯨ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯎꯟꯒꯤ ꯌꯨꯝꯗꯣ ꯎꯟꯒꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯍꯦꯔꯣꯗꯣ ꯏꯁꯀꯤꯃꯣ ꯇꯥꯔꯦꯅꯦ ꯏꯁꯀꯤꯃꯣꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ 이글루ꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯕ ꯑꯩꯅ ꯃꯥꯒꯤ ꯊꯣꯡꯗꯣ ꯌꯥꯝ ꯄꯤꯛꯑꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯕ ꯊꯣꯛꯂꯛꯇꯥꯕ ꯌꯥꯔꯦꯗꯅ ꯁ꯭ꯂꯦꯁꯀ ꯇꯣꯡꯍꯟꯗꯣꯏꯅꯤꯅꯦ ꯍꯨꯏꯒꯤ ꯒꯥꯔꯤꯗꯨ ꯈꯪꯉꯤꯗꯅ ꯁꯟ ꯒꯥꯔꯤ ꯅꯠꯇꯦꯀꯣ ꯍꯦꯔꯣꯏꯅꯤꯅꯒ ꯃꯅꯤꯡꯗꯒ ꯌꯥꯜꯂꯒ ꯏꯁꯩ ꯑꯃ ꯍꯥꯞꯀꯦ ꯈꯜꯂꯤꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ 이세이 마이까도 너희 로에 보니네. 에이 hit네 hit, 슈퍼 hit. 야로이다 까이지보다 머니푸르부 까이디 이글루노 헤로가도 왜 이스키모 어야라가 하라 오이로이다 누구모도 또 비노네 그만 또 오이로이노 아고 이제 서울 필름 그야 남남이네. 머닝다 로마 강이고 와영강. 아스 아이 강드레다 아이기 스토리도 로신비오 이글루 어기라 이스키모 어기라 아두 암트 강데 너희 톡톡 비로 야래 아이 쌀래 호호호호 하이마 낭 잣들이 좀 방귀 야리 브로